Thoubal District ki Lilong Police Station ki manung chanba Lilong Chingjau da ngarang numidang pung 8 lom tarakpada mafam asidagi MD Hasan Kauba Miwoi ama masak khangdaba singna fanana ba hotnabada thokiba khana chainabagi Thoudok amada khutlai matik chana paiba masak khangdaba sing aduna kapthorakpa nongmai maruna panbadagi Miwoi mari sire tara mari Sokle khudak aduda khoisaunaraba Miyamna masak khangdaba sing aduna tonglakpa Gypsy mari mai Thakhre hairi Lilong da khanghodana tholakhiba laibak thiba Thoudok aduna maram oiraga makhatana pamdaba Thoudok sing tholaktanaba Manipur laingakna khudaktagi Tampaki district khudingmakta CRPC 144 gi makhada curfew thamkhre hiramasigi matangda mari leinaba district singi DC singnasu notice thokre Thoudok aduda Leikhidre sing adudi Lilong Chingjau dagi makak mayum Sirajuddin chahi 85 apokpa Rehazuddin Lilong Chingjau maning laikai dagi MD Azad Khan chahi 35 apokpa MD Nurjaman Lilong Chingjau dagi MD Hassan chahi 15 apokpa Leikhidre MD Habibur Rahman amasung Lilong Chingjau dagi MD Daud chahi 9 apokpa MD Jalaluddin kawi hairi MD Daud ti Mairen khundagi haujikna Lilong Chingjau da leiba nupi mayum da leibani mahak Amina Hospital da laikan naramnaba matung Leikhidabani hairi